ꯊꯣꯏꯁꯅꯥꯁꯨ ꯀ꯭ꯂꯥꯁ 12ꯀꯤ ꯁꯦꯁꯟ ꯍꯧꯗꯨꯅ ꯀꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯗꯅꯤ ꯑꯣꯖꯥ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯛ ꯂꯩꯕ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯃꯔꯩꯗꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯑꯣꯁꯤꯟ ꯕꯤꯗ꯭ꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯣꯏ ꯀꯣꯏꯔꯣꯏ ꯍꯥꯏꯔꯒ ꯀꯣꯏꯅꯔꯒ ꯂꯩꯔꯝꯃꯤ ꯁꯛꯁꯤꯗꯤ꯫ ꯕꯦꯝꯃ ꯃꯥꯏ ꯃꯑꯣꯡꯗꯣ ꯁꯨꯝ ꯑꯣꯁꯤꯟ ꯅꯣꯛꯂꯒ ꯏꯁ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯀꯥꯏꯗꯨꯔꯣ? ꯕꯤꯗ꯭ꯌꯥꯁꯨ ꯅꯣꯛꯏ, ꯍꯣꯏ꯫ ꯅꯥꯀꯟꯗꯒꯤ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ? ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ꯫ ꯕꯤꯗ꯭ꯌꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯣꯛꯂꯒ ꯂꯩ꯫ ꯊꯣꯏꯁꯅꯥꯗꯤ ꯃꯍꯧꯁꯥꯒꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯅꯠꯇꯦ ꯁꯤꯗꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣꯕ? ꯅꯨꯡꯇꯤꯒꯤꯒ ꯂꯥꯛꯏꯅꯦꯃꯤ ꯑꯁꯦꯡꯕ꯫ ꯔꯣꯁꯅꯤꯅ ꯅꯌꯥꯝꯕ ꯁꯥꯊꯤꯕꯗꯨꯅ ꯐꯨꯍꯧꯗ꯭ꯔꯕ? ꯐꯨꯍꯧꯗ꯭ꯔꯤ ꯏꯕꯦꯝꯃ꯫ ꯑꯗꯨ ꯐꯥꯔꯗꯤ ꯑꯩꯀꯣ ꯍꯤꯡꯉꯔꯣꯏ꯫ ꯑꯣꯁꯤꯟꯅ ꯍꯣ ꯅꯨꯡꯁꯤꯅꯧꯑꯣ ꯀꯩꯝ ꯀꯥꯏꯗꯦ꯫ ꯕꯤꯗ꯭ꯌꯥꯗ ꯌꯦꯡꯂꯒ ꯑꯣꯁꯤꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯆꯤꯡꯂꯥꯏꯒ ꯍꯧꯖꯤꯛꯐꯥꯎ ꯈꯠꯅꯔꯤꯕꯣ? ꯍꯣꯏ ꯈꯠꯅꯔꯤ, ꯈꯔꯁꯨ ꯈꯪꯍꯟꯗ ꯌꯥꯄꯣꯟꯇꯦ꯫ ꯔꯣꯁꯅꯤ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯕꯤꯗ꯭ꯌꯥꯅ ꯍꯣꯏ ꯑꯗꯨꯅꯤ, ꯃꯣꯏꯅꯁꯨ ꯉꯝ ꯌꯥꯄꯣꯟꯇꯦ꯫ ꯑꯣꯁꯤꯟꯅ ꯑꯁ ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯅꯁꯨ ꯉꯝꯕ ꯁꯥꯏ ꯍꯥꯏꯕ꯫ ꯔꯣꯁꯅꯤꯅ ꯉꯝꯗ꯭ꯔꯗꯤ ꯅꯪꯅ ꯉꯝꯃꯦ ꯍꯥꯏꯍꯟꯒꯦ ꯍꯥꯏꯔꯣ? ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯗ꯫ ꯕꯤꯗ꯭ꯌꯥ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯀꯥꯏꯔꯞ ꯍꯥꯏꯔꯛꯏ, ꯑꯁ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯑꯩꯈꯣꯏꯗꯤ ꯀꯨꯏꯗ꯭ꯔꯤꯕꯩꯔ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯗ꯫ ꯏꯟꯈꯠꯂꯛꯄꯅꯤ, ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯕ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯕꯁꯤꯡꯗꯨ ꯄꯨꯊꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯁꯅꯥ ꯌꯥꯎꯔꯨꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯒ ꯂꯩꯔꯤ꯫ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯚꯥꯏ꯫ ꯊꯣꯏꯁꯅꯥ ꯔꯣꯁꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯈꯨꯝꯃꯛꯏ, ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯅꯪ ꯄꯥꯏꯈꯣꯝꯕꯒ ꯀꯣꯏꯅꯕ꯭ꯔꯥ? ꯔꯣꯁꯅꯤꯒꯤ ꯈꯪꯍꯧꯗꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯊꯣꯏꯁꯅꯥ ꯉꯛꯅ ꯔꯣꯁꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯣꯁꯤꯟꯁꯨ ꯉꯛꯅ ꯔꯣꯁꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯕꯤꯗ꯭ꯌꯥ ꯔꯣꯁꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯪ ꯋꯥꯍꯪꯗꯨꯕꯣ? ꯊꯣꯏꯁꯅꯥꯁꯤꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ? ꯔꯣꯁꯅꯤ ꯕꯤꯗ꯭ꯌꯥꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯌꯦꯡꯂꯒ, ꯑꯁ ꯌꯥꯎꯗꯤ ꯌꯥꯎꯏ, ꯅꯪꯉꯣꯟꯗ ꯍꯪꯕ꯭ꯔꯣ? ꯊꯣꯏꯁꯅꯥꯗ ꯍꯪꯕꯅꯤ ꯀꯩꯅꯣꯅꯦ? ꯑꯣ ꯑꯗꯨꯕꯨꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗ ꯃꯥ ꯌꯥꯎꯕ꯭ꯔꯕ? ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯤꯗꯨꯗꯤ꯫ ꯔꯣꯁꯅꯤ ꯕꯤꯗ꯭ꯌꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯊꯣꯏꯁꯅꯥꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯀꯣꯏꯅꯕ꯭ꯔꯕ? ꯊꯣꯏꯁꯅꯥ ꯂꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯣꯏꯗꯦꯗ꯫ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ? ꯑꯁꯦꯡꯀꯤꯔꯅꯦ? ꯅꯥꯀꯟꯗꯒꯤ ꯑꯣꯁꯤꯟꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯍꯪ ꯈꯣꯡꯅꯣ ꯔꯣꯁꯅꯤ? ꯊꯥꯅꯥ ꯋꯥꯍꯪ ꯇꯧꯏꯗꯨꯕꯣ? ꯃꯤꯅ ꯀꯣꯏꯗꯦ ꯍꯥꯏꯔꯗꯤ ꯀꯣꯏꯔꯝꯃꯔꯣꯏꯗꯅ꯫ ꯔꯣꯁꯅꯤ ꯑꯣꯁꯤꯟꯗ ꯌꯦꯡꯂꯒ, ꯑꯁ ꯁꯨꯝ ꯃꯥꯟꯕꯩꯅꯦ, ꯑꯗꯨꯒꯤ ꯍꯪꯕꯅꯤ, ꯀꯩꯅꯣ ꯈꯪꯗꯦ, ꯀꯩ ꯀꯥꯏꯒꯦ? ꯑꯣ ꯑꯗꯨꯕꯨꯕ ꯀꯣꯏꯗꯦ ꯀꯣꯏꯗ꯭ꯔꯤ, ꯌꯥꯔꯦ ꯆꯒꯠ ꯍꯪꯉꯨꯔꯅꯨ, ꯃꯧ ꯐꯠꯇꯕꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ? ꯑꯣ ꯑꯩꯗꯤ ꯐꯠꯇꯕꯤ ꯑꯣꯏꯗꯣꯏꯅꯤ, ꯏꯅꯦꯝꯕꯣꯛꯀꯥꯗꯣ ꯍꯦꯛꯇ ꯒ꯭ꯔꯣꯅꯤ ꯑꯣꯠꯇꯣꯏꯁꯤ꯫ ꯕꯤꯗ꯭ꯌꯥꯅ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕꯩ ꯋꯥꯈꯜꯒ ꯈꯜꯂꯤꯔꯣ? ꯁꯤꯠꯂꯔꯣꯏ ꯏꯕꯦꯝꯃ ꯅꯪꯗꯤ꯫ ꯔꯣꯁꯅꯤ ꯕꯤꯗ꯭ꯌꯥꯗ ꯐꯩꯔꯞ ꯌꯦꯡꯂꯒ, ꯍꯦꯔꯥ ꯅꯋꯥꯅꯤꯅ ꯁꯥꯕ ꯂꯣꯏꯗꯕ ꯈꯔ ꯀꯣꯏꯁꯤꯜꯂꯒ ꯑꯐꯥꯎ ꯁꯥꯔꯛꯀꯅꯨꯗ ꯁ꯭ꯋꯥꯏꯗ, ꯀꯤꯟ ꯆꯥꯔꯛꯀꯅꯤ꯫ ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ ꯍꯣ ꯐꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥꯒ ꯔꯣꯁꯅꯤꯒꯗꯨ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯍꯟꯗ꯭ꯔꯤ, ꯍꯥꯏꯗꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯒꯤ ꯍꯥꯏꯗꯣꯛꯇꯅ ꯂꯩꯕꯅꯤ꯫ ꯁꯣꯝꯗ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯗꯦꯜꯂꯤꯗꯨ ꯍꯥꯏꯐꯦꯠ ꯀꯣꯏ꯫ ꯁꯝꯃꯔ ꯑꯣꯏꯕꯒꯤ ꯁꯥꯕꯅ ꯍꯦꯟꯕꯅ ꯄꯥꯛꯅ ꯆꯠꯄ ꯉꯝꯗꯦ꯫ ꯂꯤꯚꯤꯡ ꯔꯨꯝꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯕꯤꯃꯣꯇꯤꯅ ꯁꯥꯁꯨ ꯁꯥꯈ꯭ꯔꯦꯗꯀꯣ, ꯀꯔꯤ ꯈꯨꯠꯁꯥ ꯂꯛꯁꯥꯅꯣ ꯈꯪꯗꯦꯃꯤ꯫ ꯃꯩꯔꯥꯕ
ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯆꯨ ꯈꯔ ꯃꯝꯂꯤꯗꯨ ꯉꯧꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯁꯦ, ꯁꯤꯗ ꯂꯩꯔꯒ꯫ ꯕꯤꯃꯣꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯕꯤꯅꯦ, ꯑꯃꯨꯕꯤ, ꯑꯉꯧꯕ ꯑꯃ ꯊꯤꯕꯤꯈ꯭ꯔꯣ"꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ "ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ"꯫ ꯁꯅꯥꯈ꯭ꯌꯥ, ꯍꯅꯨꯊꯪꯁꯤꯗ ꯀꯔꯤꯅꯣ ꯅꯪꯒꯤꯁꯦ? ꯑꯩ ꯍꯅꯨꯔꯦ, ꯄꯥꯝꯃꯛꯇ꯭ꯔꯦ ꯀꯥꯏꯗꯨꯔꯣ? ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛꯇ? ꯇꯞꯊꯈꯣꯅꯦ ꯅꯪꯕꯣ, ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ"꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨ ꯃꯆꯥ ꯑꯅꯤ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯅꯥꯀꯟꯗꯒꯤ ꯃꯅꯦꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯖꯤ ꯅꯣꯛꯂꯒ "ꯈꯣꯏ ꯅꯪꯁꯤꯒ ꯌꯥꯝꯕꯨꯡꯒꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯅ"꯫ ꯕꯤꯃꯣꯗꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯦꯡꯉꯨ ꯏꯕꯦꯝꯃ, ꯅꯌꯥꯝꯕꯨꯡꯅꯅꯦ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯧꯔꯤ, ꯑꯃꯨꯛꯁꯨ ꯀꯥꯏꯅꯅꯤꯡꯕꯒꯤ ꯋꯥ ꯉꯥꯡꯂꯛꯏ, ꯁꯥꯎꯅꯤꯡꯗꯅ ꯍꯨꯟꯗꯣꯛꯂꯝꯃ ꯆꯠꯈꯤꯗꯣꯏꯅꯤ, ꯑꯉꯥꯎꯕ ꯁꯥꯎꯅꯤꯗꯤ ꯈꯪꯗ꯭ꯔꯤ"꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯊꯥꯏꯅ ꯅꯅꯝꯁꯤ ꯆꯦꯟꯕꯗ ꯏꯃꯨꯡ ꯂꯟꯖꯥꯎ ꯊꯣꯛꯈꯤꯕꯗꯣ, ꯅꯪꯅ ꯄꯥꯈꯠꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ"꯫ ꯔꯣꯖꯤ ꯅꯣꯛꯂꯒ "ꯍꯣꯏꯅꯦ, ꯅꯨꯡꯁꯤꯔꯛꯏ ꯃꯇꯝꯗꯣ, ꯏꯅꯝꯁꯤ ꯍꯣꯏꯒꯤ ꯃꯕꯨꯡ ꯃꯉꯥꯅ ꯏꯅꯝꯁꯤ ꯊꯤꯕ ꯂꯥꯛꯄꯗꯣ"꯫ ꯕꯤꯃꯣꯗꯤ ꯅꯣꯛꯂꯒ "ꯑꯁ, ꯃꯇꯝꯗꯣ ꯅꯣꯛꯅꯤꯡꯕꯅꯤꯅꯦ, ꯅꯨꯡꯁꯨ ꯅꯨꯡꯁꯤ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯄꯥꯕꯨꯡꯅ ꯊꯥꯡ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯍꯩ ꯁꯥꯎꯅꯗꯨꯅ ꯍꯜꯂꯛꯈꯤꯕꯅꯤꯅꯦ"꯫ ꯃꯩꯔꯥꯕꯅ "ꯄꯥꯕꯨꯡ ꯌꯥꯝ ꯁꯥꯎꯈꯤꯕꯅꯤ, ꯅꯪꯁꯦ ꯂꯧꯔꯨꯅꯨ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯂꯧꯕꯤꯕꯅꯤ"꯫ "ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯁꯤꯖ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯧꯈꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯕꯤꯃꯣꯗꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ "ꯁꯅꯥꯈ꯭ꯌꯥ, ꯋꯥ ꯈꯨꯉꯥꯡꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ. ꯅꯨꯄꯤ ꯀꯅꯥꯝꯇꯅ ꯌꯥꯕꯤꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯥꯕꯤꯔꯛꯄꯅꯤ ꯑꯩꯁꯨ. ꯅꯨꯡꯉꯥꯏꯇꯗꯅ ꯅꯪꯉꯣꯟꯗ ꯂꯩꯕꯤꯕꯅꯤ. ꯅꯨꯄꯥꯒꯤ ꯋꯥꯗꯤ ꯀꯤꯌꯨꯅꯤ. ꯃꯇꯝꯗꯨꯗ ꯈꯪꯉꯦꯗꯅ. ꯀꯔꯤ ꯊꯣꯛꯏꯅ ꯉꯪꯆꯠ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ"꯫ ꯃꯩꯔꯥꯕꯒ ꯔꯣꯖꯤꯒꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯋꯥꯔꯤꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯃꯄꯥꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯨꯡ, ꯊꯥꯏꯅ ꯄꯥꯕꯨꯡꯅ ꯂꯤꯈꯤꯕꯗ ꯏꯃꯥꯅ ꯄꯥꯕꯨꯡꯁꯤ ꯐꯥꯔꯒ ꯂꯩꯔꯛꯄꯅꯤ ꯍꯥꯏꯈꯤꯗꯥꯏ"꯫ ꯕꯤꯃꯣꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯅꯄꯥꯁꯤ ꯃꯁꯛ ꯃꯇꯧ ꯀꯌꯥꯝ ꯐꯖꯗꯅ ꯑꯩꯅ ꯐꯥꯗꯧꯔꯤꯒꯦ ꯏꯕꯨꯡꯉꯣ"꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯤꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯏ ꯍꯥꯏꯅꯕꯅꯤ ꯏꯕꯨꯡꯉꯣ, ꯉꯥꯡꯂꯨꯅꯨ, ꯅꯃꯥꯁꯨ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤꯅꯤ ꯁꯥꯎꯔꯤꯁꯦ"꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝ ꯐꯖꯩꯗ. ꯏꯃꯥ ꯂꯧꯕꯒꯤ ꯑꯩ ꯐꯖꯩꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯕꯤꯃꯣꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ, ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯅꯣꯛꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯒꯤ ꯐꯣꯟꯗꯨ ꯂꯥꯛꯏ꯫ ꯃꯩꯔꯥꯕ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯌꯥꯝꯗꯨꯗꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯅꯣꯛꯅꯣꯛꯇꯨꯅ ꯁꯥꯟꯅꯍꯧꯔꯤ꯫ ꯃꯩꯔꯥꯕ ꯕꯦꯜꯀꯣꯅꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯀꯩ ꯂꯩꯔꯦ ꯑꯣꯁꯤ"꯫ "ꯁꯥꯔ, ꯄꯥꯎ ꯑꯃ ꯂꯩꯔꯦ, ꯏꯃꯥꯔꯖꯦꯟꯁꯤꯅꯤ"꯫ "ꯍꯥꯏꯔꯣ"꯫ "ꯗ꯭ꯔꯒꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤ ꯂꯂꯣꯟꯕ ꯍꯧꯈ꯭ꯔꯦ ꯁꯥꯔ"꯫ ꯃꯩꯔꯥꯕ ꯉꯛꯅ "ꯀꯔꯤ"꯫ "ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ꯫ ꯃꯐꯝꯗꯤ ꯑꯥꯏꯃꯣꯜ ꯈꯨꯂꯦꯟꯗꯅꯤ ꯍꯥꯏ ꯁꯥꯔ"꯫ ꯃꯩꯔꯥꯕ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗ ꯂꯣꯏꯔꯦ, ꯁꯥꯎꯔꯞ ꯇꯧꯅ ꯑꯣꯁꯤꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯅꯣꯏ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯄꯤꯌꯨ, ꯑꯥꯎꯠꯄꯣꯁꯠ ꯈꯨꯗꯤꯡꯃꯛ ꯆꯦꯛ ꯇꯧꯅꯕ ꯀꯟꯅ ꯍꯥꯏꯌꯨ"꯫ "SP ꯕꯣꯝꯆꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯑꯥꯏꯃꯣꯜꯗ ꯆꯠꯈ꯭ꯔꯦ ꯁꯥꯔ"꯫ "ꯄꯥꯎꯁꯤ ꯋꯥ ꯂꯥꯎꯍꯟꯒꯅꯨ. ꯂꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯍꯟꯈꯤꯕꯁꯨ ꯌꯥꯏ, ꯐꯥꯅꯕ ꯇꯧꯁꯤ"꯫ "ꯑꯗꯨ ꯁꯥꯔ, ꯌꯥꯝ ꯉꯛꯄ ꯄꯥꯎ ꯑꯃꯁꯨ ꯂꯩ". "ꯉꯔꯥꯡ ꯑꯍꯤꯡꯗ ꯔꯤꯄꯣꯔꯇꯔ ꯑꯃ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ"꯫ ꯃꯩꯔꯥꯕ ꯉꯛꯅ "ꯍ꯭ꯋꯥꯠ? ꯀꯔꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ? ꯀꯝꯗꯧꯅ"꯫ "ꯄꯥꯟꯗꯝ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯔꯤꯄꯣꯔꯇꯔꯅꯤ ꯁꯥꯔ. ꯁꯤꯕꯁꯤ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯊꯤꯒꯠꯂꯤ꯫
ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗ ꯂꯩꯔꯝꯗꯦ, ꯃꯁꯥꯒ ꯂꯣꯏꯅꯔꯝꯗ꯭ꯔꯦ꯫ ꯃꯤꯅ ꯃꯔꯗꯔ ꯇꯧꯕ ꯃꯥꯜꯂꯤ ꯁꯥꯔ꯫ ꯃꯩꯔꯥꯕ ꯁꯥꯎꯕꯅ ꯃꯁꯥꯗ ꯂꯣꯏꯔꯦ, ꯃꯃꯤꯠꯇꯨ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯏ ꯀꯥꯔꯛꯏ꯫ ꯑꯣꯀꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯀꯅꯤ꯫ ꯆꯠꯅꯕ ꯒꯥꯔꯤ ꯔꯦꯗꯤ ꯇꯧꯔꯝꯃꯨ, ꯑꯗꯨꯒ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩ ꯉꯥꯏꯔꯝꯃꯨ, ꯑꯩ ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯣꯠꯁꯤꯡꯗꯣ ꯄꯦꯀꯤꯡ ꯇꯧ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯃꯛ ꯇꯤꯀꯦꯠ ꯀꯛꯑꯣ ꯃꯤ 3ꯒꯤ꯫ ꯕꯤꯃꯣꯠꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯇꯍꯥ ꯇꯍꯥ ꯇꯧꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯁꯅꯥꯈ꯭ꯌꯥ? ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯑꯦ, ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯁꯤꯁꯥ꯫ ꯅꯈꯣꯏ ꯂꯩꯍꯧꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦ, ꯑꯩꯒꯤꯗꯤ ꯊꯕꯛ, ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯀꯤꯔꯥꯖ ꯂꯦꯞꯇꯣꯞ ꯄꯨꯊꯣꯛꯂꯒ ꯇꯤꯀꯦꯠ ꯌꯦꯡꯉꯤ꯫ ꯇꯤꯀꯦꯠ 3 ꯈꯨꯗꯛꯇ ꯀꯛꯏ, ꯑꯗꯨꯒ ꯃꯃꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯣꯏ 3ꯒꯤ ꯀꯛꯏ꯫ ꯄꯥꯕꯨꯡꯁꯤ ꯃꯇꯣꯝꯗ ꯊꯥꯗꯣꯛꯀꯅꯨ, ꯅꯣꯏ 3 ꯆꯠꯂꯨ꯫ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠꯅꯤ, ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯦ, ꯂꯣꯏꯁꯤꯜꯂꯨꯔꯣ ꯊꯦꯡꯉꯤ꯫ ꯈꯨꯗꯛꯇ ꯇꯧꯕꯅ ꯃꯌꯥꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯏ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯔꯣꯖꯤꯒ ꯃꯦꯀꯤꯔꯥꯖꯀꯅ ꯃꯣꯏ 3ꯗꯨ ꯑꯦꯌꯥꯔꯄꯣꯔꯠ ꯇꯥꯟꯅ ꯊꯤꯟꯒꯦ ꯍꯥꯏꯕꯗ ꯃꯩꯔꯥꯕꯅ ꯌꯥꯗꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕꯗꯨ ꯈꯨꯗꯛꯇꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯖ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯃꯇꯝ ꯈꯔ ꯂꯩꯔꯅꯤ ꯈꯜꯂꯝꯕꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯔꯣꯖꯤ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯌꯥꯁꯤꯗꯤ, ꯅꯤꯅꯦꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯄꯥꯕꯨꯡꯁꯦ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯄꯨꯕꯒꯤꯅꯤ꯫ ꯃꯦꯀꯤꯔꯥꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯦꯅꯦ꯫ ꯅꯪꯕꯨ ꯍꯣꯁꯇꯦꯜ ꯆꯪꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯃꯃꯥ ꯍꯣꯏ ꯆꯠꯈꯤꯕꯁꯤ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯣ? ꯃꯦꯀꯤꯔꯥꯖ ꯃꯅꯦꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯌꯨꯝꯗ ꯂꯣꯏꯅ ꯊꯣꯛꯅꯈꯤ, ꯑꯗꯨꯅ ꯑꯥꯗ ꯏꯇꯣꯝꯇ ꯂꯩꯕ ꯇꯜꯂꯦ꯫ ꯃꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯍꯪꯅꯔꯒ ꯃꯣꯏ ꯆꯪꯉꯀꯥꯟꯗ ꯆꯪꯉꯒꯦ꯫ ꯔꯣꯖꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ, ꯄꯣꯊꯥꯖꯔꯣ, ꯑꯩ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯒꯤꯅꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯈꯤꯒꯦꯀꯣ꯫ ꯃꯦꯀꯤꯔꯥꯖ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯔꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯁꯠꯇꯣꯛꯂꯒ ꯃꯦꯠꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯦꯁꯦꯖ ꯊꯥꯏ꯫ ꯆꯤꯡꯂꯥꯏ ꯍꯣꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ꯫ ꯃꯈꯣꯏꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯨꯗ ꯃꯦꯀꯤꯔꯥꯖ ꯔꯣꯖꯔꯒ ꯁꯛꯇꯤꯕꯥꯁꯀꯗ ꯃꯦꯁꯦꯖ ꯊꯥꯏ꯫ ꯀꯨꯏꯗꯦ, ꯔꯣꯖꯔ ꯐꯠ ꯂꯥꯎꯅ ꯃꯦꯁꯦꯖꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯏ, ꯋꯥꯠꯁꯑꯞ ꯕ꯭ꯔꯣ? ꯃꯅꯤꯄꯨꯔ ꯊꯣꯛꯈꯤꯕꯗꯩ ꯏꯪꯒ꯭ꯔꯥꯖꯤꯒ ꯌꯥꯝ ꯂꯣꯜꯂꯤꯀꯣ, ꯅꯌꯥꯝꯕꯗꯤ ꯈꯔ ꯇꯧꯔꯛꯀꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯕ꯭ꯔꯣꯗꯅꯤ ꯂꯩꯔꯤꯁꯤ, ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯉꯥꯎꯅꯩꯗꯨꯅꯤꯗꯅ꯫ ꯑꯁ, ꯍꯩꯅꯗ꯭ꯔꯤ, ꯀꯩꯅꯣꯅꯦ ꯁꯤꯁ, ꯂꯦꯝꯕꯒ ꯁꯥꯔꯤ, ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫ ꯑꯁ, ꯌꯥꯔꯦꯗ, ꯈꯥꯏ ꯂꯩꯔꯤ, ꯅꯌꯥꯝꯕꯗꯩ ꯀꯔꯤ ꯄꯥꯝꯒꯦ ꯃꯦꯁꯦꯖꯀ ꯊꯥꯔꯛꯏꯁꯤꯕꯣ? ꯍꯦꯔꯥ, ꯃꯦꯁꯦꯖꯀꯁꯤ ꯊꯥꯕ ꯌꯥꯗꯕꯤ ꯃꯑꯣꯡꯂꯣ? ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯁꯥꯎꯒꯟꯈꯤꯕꯁꯤꯅ꯫ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯅꯪ? ꯈꯔ ꯆꯤꯜ ꯇꯧꯈꯤꯒꯦ ꯀꯩꯅꯣ? ꯑꯣ, ꯐꯩ ꯐꯩ꯫ ꯍꯣꯏ ꯚꯥꯏ, ꯃꯅꯤꯄꯨꯔꯁꯤ ꯅꯨꯄꯤ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯔꯝꯃꯦꯍꯦ꯫ ꯌꯥꯔꯦ, ꯅꯨꯄꯤꯕꯨ ꯑꯣꯏꯔꯗꯤ ꯍꯧꯗꯣꯡ ꯐꯥꯎ ꯂꯦꯝꯅ ꯊꯥꯗꯦꯒꯤ ꯐꯤꯕꯝꯅꯤ꯫ ꯁꯩꯇꯅ ꯁꯥꯈꯤ, ꯍꯧꯗꯣꯡ ꯐꯥꯎ ꯐꯖꯩꯍꯦ꯫ ꯍꯩꯅꯔꯛꯇ꯭ꯔꯦ ꯅꯪ ꯑꯗꯩꯗꯤ, ꯌꯥꯔꯦ, ꯉꯥꯛꯇ ꯇꯨꯝꯒꯦ꯫ ꯑꯣꯀꯦ꯫ ꯃꯦꯀꯤꯔꯥꯖ ꯋꯥꯆꯞꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯦꯐꯕꯤꯗ ꯆꯪꯂꯒ ꯀꯣꯌꯣꯠ ꯑꯣꯠꯂꯤ꯫ ꯑꯣꯏꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯀ꯭ꯔꯤꯁꯅꯥꯒꯤ ꯄꯩꯔꯞ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯦꯀꯤꯔꯥꯖ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯤꯞꯂꯝꯕꯗ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯖ ꯃꯁꯥ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯀꯨꯏꯗꯦ, ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯤꯕ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯀꯟꯇꯦꯛ ꯂꯤꯁꯇ ꯆꯪꯂꯒ ꯁꯛꯇꯤꯕꯥꯁ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯄꯒ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯥꯏ ꯕ꯭ꯔꯣ꯫ ꯚꯥꯏ, ꯍꯥꯎ, ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯐꯣꯟꯗꯒꯤ ꯔꯣꯖꯔꯅ ꯀꯟꯅ ꯂꯧꯔꯛꯏ꯫ ꯁꯛ, ꯑꯩꯉꯣꯟꯗ ꯀꯣꯜꯒ ꯇꯧꯔꯛꯇꯦ, ꯑꯗꯨꯒ ꯃꯉꯣꯟꯗꯅ ꯀꯣꯜꯒ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯑꯁ, ꯉꯥꯏꯈꯣꯃꯤ, ꯀꯩꯅꯣꯝ ꯍꯪꯒꯦ ꯁꯤ ꯇꯥꯗ꯭ꯔꯣ? ꯁꯛꯇꯤꯕꯥꯁꯅ, ꯍꯣꯏꯃꯤ, ꯍꯥꯏꯔꯛꯑꯣ ꯇꯥꯏ ꯀꯩꯗꯧꯒꯦ? ꯇꯨꯝꯃꯁꯨ ꯃꯥ ꯑꯗꯨꯝ ꯎꯏ,
ꯃꯪꯗꯁꯨ ꯃꯥ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ, ꯑꯗꯨꯒ ꯏꯇꯣꯝꯇ ꯂꯩꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛꯁꯨ ꯃꯤꯠ ꯎꯏꯁꯤꯟꯕꯒ ꯃꯥ ꯑꯣꯏꯌꯦ ꯃꯥ꯫ ꯁꯛꯇꯤꯕꯥꯁ ꯉꯛꯅ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯑꯁ ꯍꯥꯏꯔꯛꯑꯣ, ꯅꯨꯄꯤꯔꯣ? ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯣ ꯁꯛ? ꯁꯛꯇꯤꯕꯥꯁ ꯃꯦꯀꯤꯔꯥꯁꯇ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯁ, ꯀꯅꯥꯅꯣꯅꯦ? ꯀꯣꯟꯅ ꯍꯥꯏꯒꯦꯗꯣ, ꯁꯤ ꯑꯃ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ꯫ ꯅꯨꯡꯁꯤꯕꯩꯅꯤ ꯀꯩꯅꯣ, ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯒ ꯌꯥꯝ ꯁꯩꯊꯥꯔꯒ ꯏꯔꯤꯗꯨꯗꯤ ꯇꯨꯝꯃꯦ ꯅꯪ ꯎꯏ, ꯆꯥꯔꯦ ꯅꯪ ꯎꯏ, ꯅꯪꯒꯤ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯥꯏꯅꯒ ꯍꯥꯏꯅꯩꯗꯨꯗꯤ꯫ ꯃꯦꯀꯤꯔꯥꯁ ꯉꯛꯂ, ꯑꯁ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯕ? ꯑꯣꯏꯗ꯭ꯔ ꯋꯥꯅꯤꯗ꯫ ꯍꯦꯔꯥ, ꯐꯥꯒꯤꯔꯣ? ꯑꯣꯀꯦ, ꯑꯗꯨꯗꯤ ꯀꯣꯟꯅ ꯎꯅꯔꯁꯤ, ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯐꯨꯠ ꯀꯛꯏ꯫ ꯁꯣꯝꯗ ꯁꯛꯇꯤꯕꯥꯁꯀ ꯔꯣꯖꯔꯒꯗꯨ ꯏꯪꯉ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯁꯛꯇꯤꯕꯥꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯈꯟꯖꯤꯜꯂꯨꯔꯒ ꯃꯁꯥꯗꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯊꯣꯏꯁꯅꯥ ꯅꯨꯡꯁꯤꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯋꯥꯁꯔꯨꯝꯗ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯩꯔꯥꯕ ꯃꯅꯤꯄꯨꯔ ꯌꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯧꯕꯗ ꯄꯨꯡ 6:30 ꯇꯥꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯣꯁꯤ ꯃꯁꯥꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕꯇꯣꯝꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯀꯥꯈꯠꯇꯨꯅ ꯇꯣꯡꯉꯤ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯧꯗꯣꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯔꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯌꯧꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯅꯝꯂꯦ꯫ ꯃꯩꯔꯥꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯦ, ꯑꯗꯨꯃꯛ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯏ꯫ ꯕꯤꯃꯣꯗꯤ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣꯁꯤꯒ ꯃꯩꯔꯥꯕꯒꯗꯨ ꯑꯥꯏꯃꯣꯏ ꯈꯨꯂꯦꯟ ꯇꯥꯟꯅ ꯊꯧꯗꯔꯛꯏ꯫ ꯃꯩꯔꯥꯕ ꯑꯣꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯀꯩ ꯄꯥꯎ ꯂꯩ? ꯁꯥꯔ, ꯒꯥꯔꯤꯗꯣ ꯑꯥꯎꯠꯄꯣꯁꯁꯤꯡ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯆꯤꯡꯗꯒꯤ ꯆꯠꯄ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯥꯎꯠꯄꯣꯁ ꯑꯃꯠꯇꯗ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏ꯫ ꯑꯗꯨꯗꯤ ꯆꯤꯡꯒꯤꯁꯤꯡꯗꯁꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯈꯔ ꯊꯥꯕꯗꯤ? ꯊꯥꯈ꯭ꯔꯦ, ꯃꯊꯛꯇ ꯈꯔ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏ꯫ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯀꯅꯨ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯣ? ꯇꯤꯝ ꯈꯔꯗꯤ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯆꯠꯈ꯭ꯔꯦ, ꯈꯔ ꯑꯃꯅ ꯌꯨꯅꯤꯐꯣꯔꯝꯗ꯫ ꯑꯣꯀꯦ, ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯁꯤꯡ ꯑꯗꯨꯋꯥꯏꯗ ꯑꯃꯠꯇ ꯎꯍꯟꯗꯅ ꯂꯣꯠꯂꯒ ꯂꯩꯌꯨ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯆꯦꯟꯈꯤꯕ ꯌꯥꯏ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯥꯏꯃꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯄꯨꯡ 9 ꯇꯥꯔꯛꯄꯗꯨꯋꯥꯏꯗꯅꯤ ꯃꯦꯀꯤꯔꯥꯁꯇꯨ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯤꯡꯂꯥꯏ ꯅꯣꯛꯂꯒ, ꯅꯩ ꯂꯩꯔꯦ ꯅꯪꯅ꯫ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯃꯅꯤ ꯇꯣꯝꯕꯅ, ꯚꯥꯏ, ꯏꯇꯣꯝꯇ ꯃꯤꯠ ꯅꯥꯔꯦ ꯍꯥꯏꯕ ꯃꯣꯏ ꯃꯑꯣꯡꯁꯤ꯫ ꯑꯣꯏꯅꯈꯤꯕꯁꯤꯅ ꯏ ꯍꯥꯏꯒꯠꯂꯛꯇꯅ ꯑꯣꯖꯥꯗ ꯇꯥꯎꯊꯣꯛꯇꯣꯏꯅꯤ꯫ ꯆꯤꯡꯂꯥꯏꯅ, ꯀꯜꯂꯛꯑꯣ ꯅꯪꯗꯤ, ꯀꯜꯂꯛꯑꯣ, ꯐꯪꯖꯗꯃꯤꯅ꯫ ꯁꯤꯌꯥ, ꯄꯥꯝꯗꯦ ꯑꯝꯇ, ꯆꯠꯂꯨꯅꯦ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯏꯊꯥ ꯊꯥꯖꯗꯅ ꯇꯞꯂꯞꯅ ꯍꯪꯂꯛꯏ, ꯊꯣꯏꯁꯅꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯛꯏꯗꯨꯅ? ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤ ꯍꯪꯉꯤꯅꯤ꯫ ꯃꯥ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯪꯉꯗꯤ ꯑꯩꯁꯨ ꯁꯣꯝꯗ ꯅꯩ ꯌꯥꯏꯅ꯫ ꯃꯅꯤ ꯇꯣꯝꯕꯅ, ꯑꯉꯥꯡꯗꯣ ꯂꯞ ꯂꯥꯏꯟꯗ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯟꯗꯛ ꯑꯦꯛꯖꯥꯝꯗꯣ ꯃꯥ 3rd ꯇꯥꯏꯅꯦ, ꯑꯗꯨꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯈꯔ ꯉꯥꯡꯕꯅꯤ꯫ ꯌꯥꯔꯣꯏꯅꯦ, ꯅꯨꯡꯁꯤꯕꯗ ꯌꯥꯝ ꯉꯥꯎꯋꯦꯕ꯫ ꯆꯤꯡꯂꯥꯏꯅ, ꯅꯪ ꯂꯥꯛꯑꯒ ꯈꯔ ꯍꯥꯏꯅꯔꯨ ꯂꯥꯛꯑꯣ, ꯅꯨꯡꯁꯤꯅꯅꯨꯅ꯫ ꯃꯦꯀꯤꯔꯥꯁ ꯈꯟꯊꯍꯧꯗꯦ, ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯈꯤ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ꯫ ꯀꯩ ꯀꯥꯟꯗꯕꯗ ꯏ ꯁꯨꯝ ꯍꯥꯏꯒꯠꯂꯛꯇꯅꯕ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯣ, ꯑꯁ ꯏ ꯀꯥꯏꯗ꯫ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯗ, ꯃꯕꯥꯅꯤ ꯀꯣꯏꯅꯔꯁꯨ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯔ ꯂꯣꯏꯔꯦ꯫ ꯑꯅꯤꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨꯗ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯆꯤꯡꯂꯥꯏꯅ, ꯀꯩꯅꯣ ꯅꯪ ꯊꯣꯏꯁꯅꯥꯁꯦ ꯑꯁꯦꯡꯀꯤ ꯅꯨꯡꯁꯤꯔꯤꯔꯣ? ꯃꯦꯀꯤꯔꯥꯁ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯨꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨ ꯐꯠ ꯍꯥꯏꯗꯣꯛꯈꯤ, ꯍꯣꯏ, ꯅꯨꯡꯁꯤ꯫ ꯃꯅꯤ ꯇꯣꯝꯕꯒ ꯆꯤꯡꯂꯥꯏꯒꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ, ꯁꯛ!
ꯃꯦꯀꯤꯔꯁ ꯕꯥꯞ ꯂꯥꯛꯇꯨꯅ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯀꯅꯤ ꯈꯪꯕꯗꯒꯤ ꯐꯣꯟꯗꯨ ꯄꯠ ꯃꯨꯠꯊꯠꯂꯤ꯫ ꯀꯨꯏꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯏ ꯃꯦꯀꯤꯔꯁꯇ꯫ ꯃꯦꯀꯤꯔꯁ ꯐꯣꯟꯗꯨ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯃꯀꯣꯛꯇꯨ ꯑꯉꯥꯎꯕꯗꯧꯅ ꯈꯣꯠꯆꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯀꯗꯣꯝꯗꯒꯤ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜꯅꯣ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯉꯥꯎꯔꯤ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤ ꯅꯪꯒꯤ ꯋꯥꯈꯜꯗ꯫ ꯃꯇꯣꯝꯇ ꯐꯃꯨꯡꯗꯨꯗ ꯅꯣꯛꯂꯒ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩ꯫ ꯉꯛꯏ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯅꯤ ꯌꯦꯛꯅꯕꯅꯤ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯗ ꯑꯣꯟꯈ꯭ꯔꯕꯔꯥ? ꯅꯨꯡꯁꯤꯕ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝꯁꯤ ꯌꯦꯛꯅꯕ ꯑꯣꯏꯍꯟꯕꯔꯥ? ꯉꯛꯏ ꯅꯪꯒꯤ ꯃꯇꯤꯛ ꯃꯒꯨꯟ꯫ ꯊꯃꯣꯏꯒ ꯆꯤꯟꯕꯥꯜꯒ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯕꯗꯨ ꯈꯪꯂꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ꯫ ꯊꯃꯣꯏꯅ ꯉꯝꯈ꯭ꯔꯤ꯫ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯗꯨ ꯆꯤꯟꯕꯥꯜ ꯃꯍꯥꯛꯅ ꯑꯄꯟꯕ ꯂꯩꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫